Hello mayam, Suboy and Devika channel na mayambu koromjeri. Do mayam ngasi amo video anoba mo puna lae do ngasi gi video se mela gini ai huji mela maphamdani do mela gi video se asise mayam da kapna uchurake do mayam yengminarasi video se Ada mayam Suboy and Devika channel sibu mayamna support obiyu like share subscribe su tobiramo aisu mayamda support ojurake ada mayam asige bundle se gi manungi yengorasi doidi. Wow, duk fajaba manunggise dagi mata ai mayamda kapna ucharakeko mayam ko fajabana ba lai su chauri sikise.